PUWARIGA SAGONNARIBA MAYANG IMPHAL da LEIBA SATI KHONGNANG AMADI MEIKIBI KHONGNANG ani asi Protected Heritage Monument Site ama OINA LAOTHOKPADA DARKAR LEIBA THABAK THOURAMSING adu tha ahum gi manungda THABAK OINA PAIKHATPAGA LOINANA Compliance Report Commission da Pikhatlaknaba Manipur Human Rights Commission na Khanghankhre haukiba January gi tang 18 lisangani kuntarukta Manipur Human Rights Commission gi order amana PUWARIGA SAGONNARIBA lakliba mayang IMPHAL da LEIBA SATI KHONGNANG amadi MEIKIBI KHONGNANG ani asi State Protected Heritage Monument oina LAOTHOKPADA DARKAR LEIBA THABAK THOURAMSING tha ahum gi manungda Pikhatuna Compliance Report Commission da Pikhatlaknaba haina State Archaeology Government of Manipur gi Superintendent da Direction Pikre hariba khongthang asi mayang IMPHAL dagi Asem Roshan Singh koba amana Commission asida tharakiba complaint case amagi hearing chatharaba matungda paikhalakibani makata na hariba complaint asi Asem Roshan Singh na Centralized Public Grievance Redress and Monitoring System da haukiba August kunmathoi lisangani kunmanga da hariba PUWARIGA SAGONNARIBA mafam ani asi State Protected Heritage Monument ama oina the Manipur Ancient and Historical Monuments and Archaeological Sites Remains Act 1976 ki matung inna Protected Site LAOTHOKPINABA Ministry of Culture da thakiba representation amagi matung inna Superintending Archaeologist Dr. Rajendra Dehuri Archaeological Survey of India Government of India na Manipur gi State Archaeology gi Superintendent da DARKAR LEIBA THABAK sing lokhatnaba pirakiba direction da State Archaeology na field visit chatkani haina matam leplam laba matung kariguma maram amata pidana tumina lesson kibadagi State Archaeology ki Superintendent ki mathakta action lobinaba amadi DARKAR LEIBA THABAK sing lokhat Hanbinaba Commission da tharakiba complaint case samagi matung innani Commission da tharakiba complaint case adu MHRC complaint case number 54/14/15/2025 ta register tawraba matungda respondent oriba State Archaeology da January 13 lisangani kuntaruk fawagi manungda response piraknaba haukiba tang December kunhumdoi lisangani kunmanga da Khanghankhre matung hariba case asigi aroiba while oina haukiba tang 18 January kun lisangani kuntarukta khongthang asi lakibani